ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯏꯖꯕꯅꯤ꯫ ꯋꯥꯍꯩ ꯋꯥꯇꯥꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯈ꯭ꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯅꯤꯡꯖꯩ꯫ ꯑꯀꯣꯏꯕ ꯃꯥꯏꯀꯩ ꯃꯔꯤ ꯑꯗꯨꯗꯅ ꯑꯆꯧ ꯑꯆꯧꯕ ꯈꯨꯜꯁꯤꯡꯅ ꯇꯥꯈ꯭ꯔꯤ꯫ ꯃꯗꯨꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯁꯥꯗꯨꯅ ꯂꯩꯅꯈꯤ꯫ ꯃꯥꯏꯀꯩ ꯃꯔꯤꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇꯅ ꯀꯩꯊꯦꯜ ꯑꯃꯈꯛ ꯂꯩꯔꯤ꯫ ꯄꯪꯆꯥꯎ ꯆꯥꯎꯕ ꯀꯩꯊꯦꯜ ꯑꯃꯗꯤ ꯅꯠꯇꯦ꯫ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯅꯥꯀꯜꯗꯅ ꯑꯁꯤ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯏ꯫ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯄꯣꯠꯂꯝꯁꯤꯡꯗꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯐꯪꯏ꯫ ꯑꯀꯣꯏꯕꯗ ꯂꯩꯈ꯭ꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯆꯦꯠꯅ ꯊꯥꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯀꯣꯔꯧꯃꯥꯒꯤ ꯃꯐꯝꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯇꯨꯅ ꯈꯨꯔꯨꯝꯖꯩ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯩꯍꯧꯔꯣꯟꯒꯤ ꯂꯥꯏꯅꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯥꯖꯔꯝꯃꯤ꯫ ꯑꯀꯟꯕ ꯆꯠꯅꯕꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯃꯥꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯕꯨ ꯂꯥꯠꯇꯨꯅ ꯅꯤꯡꯅꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯆꯥ ꯑꯣꯏꯕꯁꯤꯡꯕꯨ ꯉꯟꯅ ꯍꯧꯗꯣꯛꯄ, ꯉꯟꯅ ꯅꯥꯀꯣꯟ ꯁꯤꯟꯕ ꯑꯊꯣꯏꯕ ꯂꯥꯏꯅꯤ꯫ ꯀꯩꯊꯦꯜꯒꯤ ꯃꯐꯝ ꯑꯃꯗꯅꯤ ꯆꯍꯤ 60ꯃꯨꯛ ꯁꯨꯔꯕꯤ ꯊꯥꯔꯩꯃꯗꯣ ꯀꯩꯊꯦꯜ ꯐꯝꯂꯤ꯫ ꯅꯥꯀꯜꯗꯁꯨ ꯄꯣꯠꯐꯝ ꯐꯝꯕꯤ ꯀꯌꯥꯅ ꯄꯔꯦꯡ ꯐꯝꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯌꯣꯟꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯩꯊꯦꯜꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯡ ꯊꯥꯕ ꯁꯣꯔꯣꯛ ꯑꯗꯨꯗ ꯃꯈꯣꯏ 5-6 ꯑꯗꯨ ꯄꯔꯦꯡꯅ ꯆꯠꯂꯤ꯫ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯌꯥꯜꯂꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯕꯥꯜ ꯑꯗꯨꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯠꯄ ꯀꯥꯟꯗ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯍꯥꯏꯖꯕ ꯑꯗꯨꯒꯨꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯣꯜꯂꯤꯕ ꯑꯗꯨꯗꯤ ꯀ꯭ꯋꯥꯛ ꯑꯃꯨꯕꯅ ꯂꯣꯟꯕ ꯃꯔꯣꯟ ꯑꯗꯨꯒꯨꯝꯕꯅꯤ꯫ ꯃꯈꯣꯏꯁꯤꯡꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤꯕ ꯑꯗꯨꯕꯨ ꯊꯥꯔꯩꯃꯅ ꯎꯔꯒ ꯃꯇꯣꯝꯇ ꯈꯜꯂꯤ, ꯀꯅꯥ ꯀꯅꯥꯅꯣꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯑꯁꯤꯗ ꯁꯣꯔꯣꯛ ꯑꯁꯤꯗ ꯆꯠꯂꯤꯕ ꯑꯁꯤꯕꯨ? ꯃꯀꯣꯏ ꯆꯣꯡꯕ ꯅꯨꯄꯥ 2ꯃꯨꯛꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯒ ꯃꯔꯨ ꯀꯣꯛꯄ ꯃꯈꯣꯏ ꯈꯔ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯁꯤꯗꯤ ꯂꯝꯕꯣꯏꯕꯒꯤ ꯐꯤꯖꯣꯜꯅꯤ꯫ ꯃꯈꯣꯏꯕꯨ ꯂꯝꯕꯣꯏꯕ ꯃꯤꯔꯅꯦ? ꯃꯁꯛ ꯃꯇꯧ ꯑꯁꯤꯗꯤ ꯃꯥꯟꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯣꯠꯐꯝ ꯊꯪꯅꯅ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯔꯤꯕ ꯑꯗꯨ ꯊꯥꯔꯩꯃꯅ ꯇꯥꯏ꯫ ꯍꯣ ꯑꯥ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄꯅꯤꯌꯦ, ꯂꯥꯏꯅꯤꯡꯕ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯊꯥꯔꯩꯃ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯨꯔꯒ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯈꯜꯂꯤ, ꯃꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕ? ꯃꯈꯣꯏꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯐꯖꯈ꯭ꯔꯕ ꯂꯪꯂꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯥꯂꯤꯕꯨ ꯇꯩꯕ ꯂꯥꯛꯄ ꯑꯣꯏꯔꯤꯕ꯭ꯔꯥ? ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯋꯥꯗꯕ ꯉꯝꯗꯦꯗ꯫ ꯊꯥꯔꯩꯃ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯝꯁꯤꯟꯗ꯭ꯔꯤꯉꯩꯗ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯕ ꯊꯧꯔꯥꯡ ꯇꯧꯏ꯫ ꯃꯌꯨꯝ ꯑꯃ ꯌꯣꯝꯗꯨꯅ ꯀꯤꯁꯤ ꯆꯦꯠꯅ ꯀꯤꯁꯤꯜꯂꯤ꯫ ꯄꯣꯠꯐꯝ ꯊꯪꯅꯅ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯏꯕꯦꯇꯣ, ꯑꯩꯗꯤ ꯀꯩꯊꯦꯜ ꯀꯨꯝꯂꯒꯦ꯫ ꯉꯁꯤꯗꯤ ꯋꯥꯈꯜꯁꯤꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯔꯤ꯫ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯎꯗꯕ ꯃꯐꯝ ꯑꯃꯗ ꯑꯩ ꯂꯩꯈ꯭ꯔꯒꯦ꯫ ꯆꯠꯂꯦꯀꯣ꯫ ꯃꯌꯨꯝ ꯑꯗꯨꯕꯨ ꯃꯀꯣꯛꯇ ꯊꯣꯡꯒꯠꯇꯨꯅ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯏ꯫ ꯊꯥꯔꯩꯃꯅ ꯂꯝꯕꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯀ꯭ꯋꯥꯛꯀꯤ ꯂꯥꯟꯕꯥꯎꯒ ꯇꯥꯖꯅꯤꯡꯗꯦ꯫ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯇꯥꯔꯝꯒꯅꯤ꯫ ꯑꯩꯅ ꯆꯠꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜꯗ ꯁꯣꯏꯗꯅ ꯅꯦꯠꯂꯝꯕ ꯇꯥꯔꯦ꯫ ꯍꯛꯆꯥꯡ ꯑꯁꯤ ꯃꯥꯡꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯃꯈꯥꯗ ꯑꯣꯏꯅ ꯀꯨꯝꯊꯔꯒ ꯍꯦꯛꯇ ꯆꯠꯂꯒꯦ꯫ ꯍꯥꯏꯅ ꯊꯥꯔꯩꯃꯗꯣ ꯂꯝꯕꯤ ꯃꯈꯥ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯦꯗꯅ꯫ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯅꯨꯄꯤ ꯑꯃꯅ, ꯀꯔꯤꯅꯣ ꯏꯆꯦ ꯊꯥꯔꯩꯃ, ꯁꯣꯔꯣꯛꯁꯤꯗ ꯆꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯗꯨꯅ ꯃꯈꯥꯗꯨꯗ ꯀꯨꯝꯊꯗꯨꯅ ꯆꯠꯂꯤꯕ ꯑꯗꯨꯕꯣ? ꯀ꯭ꯋꯥꯛ ꯃꯊꯤ ꯅꯦꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯈꯥꯁꯤꯗ ꯆꯠꯂꯤꯕꯅꯤ꯫ ꯅꯪꯁꯨ ꯅꯦꯠꯄ ꯇꯥꯔꯦ꯫ ꯃꯈꯥꯗ ꯀꯨꯝꯊꯗꯨꯅ ꯆꯠꯂꯨ꯫ ꯊꯥꯔꯩꯃ ꯃꯆꯤꯜ ꯑꯗꯨꯗ ꯉꯥꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯀꯣꯛꯊꯛꯇꯒꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯨꯅ ꯗꯥꯔꯤꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯐꯝꯊꯩ꯫ ꯃꯆꯥꯅꯨꯄꯤ ꯊꯕꯥꯕꯨ ꯇꯥꯅꯕ ꯀꯧꯔꯛꯏ꯫ ꯏꯕꯦꯝꯃ, ꯅꯃꯥ ꯀꯩꯊꯦꯜ ꯀꯨꯝꯂꯛꯂꯦ꯫ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯠꯇ ꯄꯨꯊꯣꯔꯛꯎ꯫ ꯏꯃꯨꯡꯗꯒꯤ ꯊꯕꯥꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯦ, ꯏꯁꯤꯡ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯦ꯫ ꯀꯗꯥꯏꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯅ ꯂꯧꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯊꯟꯕ ꯑꯗꯨꯕꯨ ꯒꯨꯠ ꯊꯛꯇꯣꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯗꯧꯔꯤ? ꯀꯔꯤꯕꯨ ꯊꯣꯡꯒꯗꯣꯏꯅꯣ ꯈꯪꯗꯦꯗ꯫ ꯑꯔꯩꯕ ꯑꯃꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯒꯗꯕꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯒꯦꯗꯅ? ꯀꯔꯤꯕꯨꯅꯣ ꯍꯪꯒꯦ ꯍꯥꯏꯕꯕꯨ? ꯍꯧꯖꯤꯛ ꯋꯥꯏꯗ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯁꯤꯗ
ꯐꯤꯖꯣꯜ ꯆꯞ ꯃꯥꯟꯅꯕ ꯁꯦꯠꯄ ꯃꯈꯣꯏ ꯈꯔ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯔꯣꯜ ꯈꯔ ꯂꯥꯎꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯀꯅꯥ ꯀꯅꯥꯅꯣ? ꯍꯣ ꯀ꯭ꯋꯥꯛꯅꯤ ꯀ꯭ꯋꯥꯛ ꯃꯤꯔꯝ ꯀ꯭ꯋꯥꯛꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯅꯤꯗꯅ꯫ ꯑꯦ ꯃꯈꯣꯏꯗꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ? ꯁꯦꯡꯂꯕ ꯂꯩꯃꯥꯏ ꯑꯁꯤꯗ ꯀꯥꯂꯤꯒꯤ ꯃꯆꯨ ꯑꯃ ꯇꯩꯁꯤꯟꯕ ꯂꯥꯛꯂꯤꯕꯅꯤꯗꯅ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯉꯩ ꯅꯕꯦꯟ ꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯤꯕꯤꯔꯝꯈꯤꯕ ꯇꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗꯣ ꯆꯥꯟꯅꯅ ꯆꯨꯝꯂꯦꯗꯣ꯫ ꯋꯥꯔꯤ ꯑꯗꯨꯃꯛ ꯑꯁꯦꯡꯕ ꯑꯣꯏꯅ ꯍꯦꯛ ꯊꯣꯛꯂꯔꯦ ꯉꯁꯤꯗꯤ꯫ ꯏꯕꯦꯟꯅ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤ ꯍꯥꯏꯕ? ꯀꯔꯤ ꯋꯥꯔꯤꯕꯨꯅꯣ ꯏꯃꯥ? ꯑꯍꯤꯡꯗ ꯌꯣꯡ ꯂꯥꯛꯂꯒꯅꯤ꯫ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯅ ꯏꯪꯈꯣꯜꯗ ꯊꯥꯕ ꯑꯐꯨꯠꯄ ꯄꯥꯟꯕꯨ ꯐꯨꯛꯇꯣꯛꯇꯨꯅ ꯆꯥꯈ꯭ꯔꯒꯅꯤ꯫ ꯄꯥꯟ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯔꯦꯡꯕ ꯄꯥꯡꯈꯣꯛ ꯑꯣꯏꯅ ꯊꯥꯔꯝꯂꯒꯅꯤ ꯑꯁꯤꯅꯤ꯫ ꯑꯦ ꯑꯉꯥꯡꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯏꯕꯦꯟꯅ ꯏꯃꯥꯗ ꯂꯤꯕꯤꯔꯝꯂꯤꯕ? ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯦ ꯑꯩꯗꯤ꯫ ꯍꯩ ꯋꯥꯈꯜ ꯑꯗꯣ ꯃꯨꯟꯅ ꯈꯜꯂꯨꯅꯍꯦ꯫ ꯑꯉꯥꯡꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯍꯥꯏꯔꯤꯕꯁꯦ꯫ ꯑꯔꯦꯡꯕ ꯄꯥꯡꯈꯣꯛ ꯑꯗꯨꯕꯨ ꯂꯥꯡꯒꯤ ꯃꯁꯛ ꯑꯣꯏꯅ ꯊꯥꯗꯨꯅ ꯃꯗꯨꯕꯨ ꯏꯔꯩꯆꯥ ꯃꯤꯌꯥꯝꯁꯤꯡꯅ ꯆꯥꯔꯒꯅꯤꯗꯣ꯫ ꯃꯗꯨꯕꯨ ꯆꯥꯔꯕꯗ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯩ ꯍꯥꯏꯕꯗꯤ ꯃꯁꯥ ꯄꯨꯝꯕꯗꯣ ꯂꯣꯏꯅ ꯂꯦꯡꯂꯅꯤꯗꯣ꯫ ꯂꯧ ꯊꯤꯕ ꯌꯣꯡꯁꯤꯡꯒꯤ ꯂꯥꯡꯗ ꯑꯩꯈꯣꯏ ꯄꯨꯝꯕ ꯊꯨꯔꯒꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯂꯥꯈꯠꯇꯨꯅ ꯊꯝꯕꯤꯈ꯭ꯔꯅꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯨꯔꯒ ꯊꯕꯥ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯉꯝ ꯇꯧꯉꯝꯗꯕ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯈꯤꯕ ꯃꯈꯣꯏꯗꯣ ꯌꯣꯡꯁꯤꯡ ꯑꯣꯏꯔꯦꯀꯣ? ꯑꯗꯨꯗꯤ ꯏꯃꯥ ꯌꯣꯡ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯈꯤꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯍꯟꯒꯨꯝꯁꯤ꯫ ꯍꯣꯏ ꯍꯣꯠꯅꯁꯤ꯫ ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯅ ꯊꯤꯡꯕ ꯉꯝꯒꯗꯕꯗꯤ ꯅꯠꯇꯦꯀꯣ꯫ ꯍꯣ ꯂꯩꯕꯥꯛ ꯃꯆꯥ ꯁꯥ ꯏꯔꯝꯗꯝ ꯑꯁꯤꯗ ꯌꯣꯡ ꯌꯥꯝ ꯂꯥꯛꯂꯤ꯫ ꯃꯤꯔꯝ ꯀ꯭ꯋꯥꯛ ꯄꯥꯏꯔꯛꯂꯤ꯫ ꯊꯣꯡꯒꯥꯜꯒꯤ ꯀꯣꯟꯊꯣꯡ ꯆꯦꯠꯅ ꯊꯤꯡꯖꯤꯜꯂꯨ꯫ ꯌꯨꯝꯒꯤ ꯊꯣꯡꯖꯥꯎꯒꯤ ꯆꯔꯥ ꯄꯨꯅꯥꯁꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯨ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯌꯣꯡꯁꯤꯡ ꯑꯗꯨꯅ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯇꯥꯠ ꯇꯧꯕ ꯍꯧꯔꯔꯦ꯫ ꯃꯈꯣꯏꯒꯤ ꯂꯥꯏꯆꯠ ꯂꯥꯏꯑꯣꯡ ꯄꯨꯝꯕ ꯇꯥꯛꯄ ꯍꯧꯔꯦ꯫ ꯃꯗꯨꯗ ꯑꯄꯪꯕ ꯍꯅꯨꯕ ꯍꯅꯨꯕꯤ ꯃꯈꯣꯏꯅ ꯌꯣꯡꯌꯥꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯖꯔꯨꯔꯦ꯫ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯆꯦ ꯊꯣꯛꯄ ꯅꯨꯄꯤ ꯑꯃꯗ ꯌꯦꯡꯗꯨꯅ ꯍꯣꯏꯅꯦ ꯏꯆꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯍꯦꯛ ꯆꯨꯝꯃꯤ꯫ ꯆꯠꯅꯕꯤ ꯀꯌꯥ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯤ꯫ ꯁꯤꯡꯅ ꯁꯤꯡꯂꯤꯕ ꯃꯈꯨꯠ ꯃꯁꯥꯅ ꯊꯨꯝꯂꯤꯕ ꯑꯩꯈꯣꯏꯗꯕꯨ ꯌꯣꯛꯇꯨꯅ ꯊꯝꯂꯁꯤꯔ ꯈꯪꯗꯦ꯫ ꯅꯨꯄꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯃ ꯍꯦꯛ ꯐꯥꯔꯒ ꯊꯝꯍꯧꯔꯣ꯫ ꯅꯥꯟꯊꯣꯛꯄꯅ ꯍꯥꯟꯈꯤꯅꯤꯀꯣ꯫ ꯂꯐꯣꯏ ꯈꯔ ꯄꯤꯖꯔꯒ ꯌꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯌꯥꯝꯅꯁꯨ ꯀꯥꯟꯅꯩ ꯍꯥꯏꯌꯦ꯫ ꯀꯣꯛꯇꯒꯤ ꯍꯤꯛꯀ ꯃꯥꯕꯒ ꯌꯥꯝꯅ ꯍꯩ ꯍꯥꯏ꯫ ꯅꯨꯡꯁꯥꯗ ꯐꯝꯂꯒ ꯃꯥꯍꯜꯂꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯌꯣꯡ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯌꯣꯛꯇꯨꯅ ꯊꯝꯈꯤ꯫ ꯑꯃꯗꯒꯤ ꯑꯅꯤ, ꯑꯅꯤꯗꯒꯤ ꯑꯍꯨꯝ, ꯌꯨꯝꯊꯣꯡ ꯑꯍꯨꯝꯗꯒꯤ ꯃꯔꯤ, ꯃꯔꯤꯗꯒꯤ ꯃꯉꯥ ꯑꯁꯨꯝ ꯁꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯌꯣꯡꯌꯥꯝꯁꯤꯡꯅ ꯂꯐꯣꯏ ꯆꯥꯔꯝꯕꯗꯒꯤ ꯑꯍꯥꯎꯕ ꯑꯐꯨꯠꯄ ꯄꯥꯟ ꯑꯣꯏꯅ ꯆꯥꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯆꯥꯕꯁꯨ ꯉꯝꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯑꯍꯥꯎꯕ ꯆꯥꯔꯒ ꯃꯄꯨꯕꯨꯅ ꯍꯥꯎꯇꯕ ꯄꯤꯖꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯔꯤꯟ ꯇꯟꯕꯤ ꯋꯥꯈꯜ ꯌꯥꯎꯗꯕꯤ ꯍꯅꯨꯕ ꯍꯅꯨꯕꯤꯁꯤꯡ ꯑꯗꯨꯅ ꯑꯍꯥꯎꯇꯕ ꯑꯔꯦꯡꯕ ꯑꯗꯨꯕꯨ ꯆꯥꯔꯝꯃꯤ꯫ ꯃꯁꯤꯅ ꯑꯍꯥꯟꯕ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯛꯄꯒꯤ ꯊꯧꯑꯣꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯊꯥꯔꯩꯃꯅ ꯇꯐꯤꯡ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯏꯕꯦꯝꯃ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯀ꯭ꯋꯥꯛ ꯑꯣꯟꯗꯨꯅ ꯄꯥꯏꯔꯛꯂꯒ ꯃꯐꯝꯁꯤꯗ ꯌꯣꯡ ꯑꯣꯟꯗꯨꯅ ꯁꯩꯗꯥꯡꯂꯝꯕ ꯃꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯀꯩꯕꯨ ꯀꯩꯑꯣꯏꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯥꯏꯔꯕꯤ ꯑꯩꯒꯤ ꯐꯨꯔꯨꯞꯂꯛꯇꯒꯤ ꯃꯤ ꯀꯌꯥ ꯑꯃ ꯊꯕꯥꯇꯣꯟꯕꯨ ꯐꯥꯗꯨꯅ ꯆꯦꯟꯈꯤꯕꯒꯨꯝ ꯄꯨꯕ ꯍꯧꯈ꯭ꯔꯦ꯫ ꯍꯥ ꯀꯔꯤ ꯍꯥꯏꯕ? ꯌꯣꯡꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯑꯔꯦꯡꯕ ꯄꯥꯡꯈꯣꯛꯄꯨ ꯆꯥꯔꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯊꯕꯥꯇꯣꯟꯕꯨ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ? ꯏꯃꯥ ꯑꯩꯈꯣꯏ ꯀꯩꯗꯧꯒꯅꯤ? ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯑꯁꯨꯃꯛ ꯂꯩꯁꯤꯟꯕ ꯇꯥꯔꯤꯕ꯭ꯔꯥ? ꯊꯕꯥꯇꯣꯟꯕꯨ ꯀꯜꯂꯨꯁꯤ꯫ ꯁꯣꯜꯂꯕꯤ ꯏꯃꯥ ꯏꯆꯥ ꯈꯛꯇꯅ ꯀꯔꯝꯅꯕꯨ ꯀꯜꯂꯨꯅꯤ? ꯍꯣ ꯂꯩꯕꯥꯛ ꯃꯆꯥ ꯁꯥ ꯇꯨꯝꯂꯤꯕꯗꯣ ꯃꯤꯀꯞ ꯊꯣꯛꯄꯤꯔꯣ꯫ ꯑꯄꯪꯕ ꯋꯥꯈꯜ ꯊꯥꯗꯣꯛꯇꯨꯅ ꯑꯁꯤꯡꯕꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯜꯂꯁꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯕꯥꯇꯣꯟꯒꯨꯝꯂꯕꯤ ꯏꯔꯩꯆꯥ ꯀꯌꯥꯕꯨ ꯂꯧꯅꯝ ꯍꯩꯕ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯀꯌꯥꯅ ꯐꯥꯗꯨꯅ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯒꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯏꯔꯩꯆꯥꯁꯤꯡꯕꯨ ꯀꯜꯍꯧꯁꯦ꯫ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯊꯕꯥꯇꯣꯟ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯀꯩꯕꯨ ꯀꯩꯑꯣꯏꯕꯒꯤ ꯃꯈꯨꯠꯇ ꯊꯕꯥꯇꯣꯟꯗꯨ ꯀꯔꯝ ꯊꯣꯛꯂꯒꯕ? ꯊꯕꯥ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛꯅꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛ
ꯈꯥꯡꯐꯝ ꯈꯪꯗꯅ ꯋꯥꯖꯔꯝꯃꯤ꯫ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕ ꯆꯠꯅꯕꯤ ꯂꯤꯛꯂꯝ ꯀꯌꯥ ꯑꯁꯤꯕꯨ ꯑꯁꯨꯃꯛ ꯃꯔꯥꯏ ꯆꯥꯏꯊꯈꯤꯕ ꯇꯥꯔꯕ꯭ꯔꯅꯦ? ꯏꯔꯩꯕꯥꯛ ꯃꯆꯥꯁꯥ, ꯅꯪꯒꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯂꯤꯈꯨꯟꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯟꯈꯤꯒꯦ ꯈꯟꯒꯅꯨꯀꯣ꯫ ꯀ꯭ꯋꯥꯛ ꯄꯥꯏꯔꯛꯂꯦ ꯃꯨꯟꯅꯅꯕ, ꯆꯦꯛꯁꯤꯟꯅꯕꯨ ꯂꯩꯁꯤꯀꯣ꯫ ꯊꯥꯔꯩꯃꯒꯤ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯀꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯀꯥ ꯑꯁꯤ ꯃꯕꯦꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯇꯨꯝꯅ ꯍꯤꯞꯅꯔꯝꯕ ꯀꯥꯅꯤ꯫ ꯃꯕꯦꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯀꯥ ꯑꯁꯤ ꯄꯥꯛ ꯍꯦꯛ ꯆꯪꯅꯔꯨꯗ꯭ꯔꯦ꯫ ꯐꯤ ꯑꯃꯅ ꯃꯄꯥꯜꯗ ꯈꯟꯖꯤꯟꯗꯨꯅ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ ꯊꯕꯥꯅ ꯏꯃꯨꯡꯗ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃꯅ ꯃꯕꯦꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯣꯝꯗ ꯊꯨꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯅ ꯆꯦꯟꯁꯤꯟꯈꯤꯕ ꯑꯗꯨꯕꯨ ꯎꯔꯒ ꯊꯕꯥꯅ ꯂꯥꯎꯔꯛꯏ, "ꯀꯗꯣꯝꯗꯒꯤ ꯍꯧꯗꯣꯡꯅꯣ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕ ꯑꯁꯤꯅ? ꯅꯍꯥꯟ ꯃꯈꯩ ꯎꯕ ꯍꯧꯗꯣꯡꯁꯨ ꯅꯠꯇꯦ꯫ ꯁꯤꯅꯦꯍꯦ, ꯆꯠꯂꯨꯅꯦꯍꯦ, ꯇꯥꯍꯜꯂꯕꯁꯨ ꯊꯣꯛꯂꯛꯇꯦꯅꯦ ꯃꯁꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯗꯣꯡ ꯑꯗꯨꯅ ꯆꯪꯈꯤꯕ ꯃꯕꯦꯟꯒꯤ ꯀꯥ ꯑꯗꯨꯗ ꯊꯕꯥꯅ ꯆꯪꯂꯝꯃꯤ꯫ ꯐꯃꯥꯡ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯃꯜꯂꯕ ꯎꯒꯤ ꯎꯄꯨ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯗꯣꯡ ꯑꯃꯨꯕ ꯑꯗꯨꯅ ꯆꯣꯡꯈꯠꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ "ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯍꯧꯗꯣꯡ ꯑꯁꯦ, ꯎꯄꯨ ꯃꯊꯛꯁꯤꯗꯒ ꯀꯥꯈꯠꯂꯗꯅ ꯈꯪꯒꯅꯤꯗꯅ"꯫ ꯃꯈꯨꯠꯇ ꯊꯣꯉꯥꯛꯆꯩ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨꯗ ꯀꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗ ꯍꯧꯗꯣꯡꯗꯨ ꯊꯨꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯕꯥꯅ ꯎꯄꯨ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯗꯨ ꯃꯕꯦꯟꯒꯤ ꯀꯥꯅꯤ, ꯃꯕꯦꯟꯅ ꯍꯤꯞꯅꯔꯝꯕ ꯐꯝꯖꯥꯎꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯥ ꯃꯕꯦꯟ ꯑꯁꯤꯒꯤ ꯃꯁꯛ ꯈꯪꯍꯧꯗꯦ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯕꯦꯟꯗꯨ ꯁꯤꯈꯤ ꯍꯥꯏ꯫ ꯎꯔꯝꯕ ꯇꯥꯔꯕꯁꯨ ꯋꯥꯈꯜꯅꯗꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯂꯔꯣꯏ꯫ ꯎꯄꯨ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯈꯜꯂꯤ, "ꯃꯁꯤꯒꯤ ꯎꯄꯨ ꯑꯁꯦ ꯑꯩꯅꯗꯤ ꯑꯃꯨꯛꯇꯪ ꯍꯥꯡꯗꯣꯛꯂꯒ ꯀꯔꯤ ꯌꯥꯎꯒꯦ ꯌꯦꯡꯒꯦ ꯍꯥꯏꯅꯗꯤ ꯑꯗꯨꯝ ꯈꯟꯕꯅꯤ꯫ ꯑꯗꯨꯗ ꯏꯃꯥꯅ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯕꯅꯤ꯫ ꯎꯄꯨ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯌꯥꯗꯦꯅ ꯑꯗꯨꯃꯛ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯉꯁꯤꯗꯤ ꯏꯃꯥꯁꯨ ꯂꯩꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯍꯦꯛꯇ ꯍꯥꯡꯗꯣꯛꯂꯒꯦ, ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒꯦ"꯫ ꯋꯥꯈꯜꯗ ꯑꯁꯤ ꯈꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯎꯄꯨ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯏ꯫ ꯄꯪꯆꯥꯎ ꯆꯥꯎꯕ ꯎꯄꯨ ꯅꯠꯇꯦ꯫ ꯎꯄꯨ ꯃꯅꯨꯡ ꯑꯗꯨꯗ ꯐꯤ ꯈꯔ ꯑꯃ ꯐꯤ ꯑꯉꯧꯕꯅ ꯌꯣꯝꯁꯤꯟꯗꯨꯅ ꯌꯥꯎꯔꯤ꯫ ꯃꯈꯥꯗꯅ ꯑꯃꯟꯕ ꯆꯦꯅꯥ ꯁꯦꯒꯥꯏꯕ ꯑꯃ ꯑꯅꯤ ꯇꯥꯗꯨꯅ ꯂꯩꯔꯤ꯫ "ꯆꯦ ꯃꯆꯦꯠ ꯑꯁꯤꯗꯤ ꯂꯣꯏꯅ ꯁꯦꯒꯥꯏꯔꯦꯅꯦ꯫ ꯎꯄꯨ ꯃꯅꯨꯡ ꯑꯁꯤꯗ ꯎꯆꯤ ꯆꯪꯗꯨꯅ ꯃꯈꯣꯏꯅ ꯆꯤꯛꯊꯠꯂꯤꯕ ꯖꯥꯠꯂꯥ? ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯄꯥꯛꯊꯗꯨꯅ ꯌꯦꯡꯉꯤ꯫ ꯍꯟꯗꯛ ꯄꯥꯛꯊꯔꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯈꯥ ꯏꯊꯪ ꯊꯪꯕꯗ ꯑꯃꯟꯕ ꯂꯥꯏꯔꯤꯛ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ "ꯑꯦ, ꯂꯥꯏꯔꯤꯛꯅꯤꯅꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯂꯧꯊꯣꯛꯏ꯫ "ꯀꯔꯤ ꯂꯥꯏꯔꯤꯛꯄꯨ ꯑꯣꯏꯔꯕꯖꯥꯠꯅꯣ ꯃꯁꯤꯕꯣ? ꯃꯁꯤꯒꯤ ꯆꯦꯅꯥ ꯁꯦꯒꯥꯏꯕ ꯑꯁꯦ ꯂꯥꯏꯔꯤꯛ ꯃꯄꯨꯝ ꯑꯁꯤꯗꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯟꯁꯨ ꯃꯟꯃꯜꯂꯦ ꯇꯧꯔꯤꯁꯦ, ꯑꯗꯨꯅꯅꯤ"꯫ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯐꯥꯛ ꯐꯥꯛ ꯊꯥꯏ꯫ "ꯎꯐꯨꯜꯁꯨ ꯊꯥꯡꯂꯦ ꯇꯧꯔꯤꯕꯁꯦ꯫ ꯉꯥꯏꯈꯣꯅꯦ, ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯀꯔꯤꯕꯨ ꯏꯔꯤꯕꯖꯥꯠꯅꯣꯅꯦ? ꯌꯥꯝꯅ ꯄꯥꯕ ꯂꯥꯏꯔꯤꯛꯅꯤ, ꯐꯠ ꯂꯥꯎꯅ ꯄꯥꯊꯣꯛꯄꯁꯨ ꯌꯥꯒꯅꯤ"꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯩ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯈꯟꯖꯩ, "ꯂꯥꯏꯔꯤꯛ ꯑꯁꯦ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯏꯕꯦꯟꯅ ꯑꯃꯨꯛ ꯂꯧꯍꯧꯔꯒ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯔꯝꯕ ꯑꯣꯏꯒꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯅꯨꯡꯂꯣꯟꯗ ꯍꯥꯏꯅꯤꯡꯂꯤꯕ ꯄꯨꯝꯕꯗꯣ ꯄꯥꯗꯨꯅ ꯑꯩ ꯈꯪꯗꯣꯛꯂꯒꯦ"꯫ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯂꯥꯏꯕꯛ ꯀꯠꯆꯩ꯫ ꯂꯥꯏꯕꯛ ꯀꯠꯇꯨꯅ ꯑꯍꯥꯟꯕ ꯂꯃꯥꯏ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯂꯃꯥꯏ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯟꯕ ꯁꯔꯨꯛꯇꯨꯗꯤ ꯇꯠꯇꯨꯅ ꯂꯩꯔꯝꯂꯦ, ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯃꯊꯛꯀꯤ ꯁꯔꯨꯛ ꯑꯁꯤꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦꯗꯅ꯫ ꯄꯥꯒꯗꯧꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯃꯤꯡꯁꯦ ꯈꯪꯂꯣꯏꯗꯧꯔꯤꯅꯤ ꯇꯧꯔꯤꯁꯦ꯫ ꯃꯁꯤꯒꯤ ꯇꯠꯂꯒ ꯁꯦꯒꯥꯏꯔꯒ ꯂꯩꯔꯝꯕ ꯁꯔꯨꯛꯁꯦ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯣꯏꯗ, ꯑꯌꯥꯎꯕ ꯈꯔ ꯑꯁꯤ ꯑꯣꯏꯅ ꯄꯥꯔꯒꯦ"꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯥꯕ ꯍꯧꯏ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯐꯖ ꯐꯖꯕ ꯋꯥꯍꯩ ꯀꯌꯥ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯀꯥꯟꯅꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯗꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯗꯨꯗꯅ ꯄꯨꯌꯥ ꯂꯥꯇꯝ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯄꯨꯌꯥꯒꯨꯝꯅ ꯏꯔꯤꯕ ꯃꯇꯦꯛ ꯈꯔ ꯑꯗꯨꯕꯨꯁꯨ ꯊꯕꯥꯅ ꯄꯥꯔꯝꯃꯤ꯫ "ꯑꯩꯒꯤ ꯂꯥꯏꯅꯤꯡ, ꯑꯩꯒꯤ ꯆꯠꯅꯕꯤ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯃꯌꯥꯏ ꯆꯥꯏꯊꯔꯛꯂꯒꯅꯤ꯫ ꯃꯥꯏꯀꯩ ꯈꯪꯗꯅ ꯁꯤꯜꯂꯛꯄ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯍꯨꯝꯗꯨꯅ ꯄꯨꯈꯤꯗꯨꯅ ꯄꯥꯛꯂꯕ ꯏꯄꯥꯛꯇ ꯀꯛꯉꯥꯎꯅꯅ ꯇꯤꯟꯗꯨꯅ ꯂꯩꯈ꯭ꯔꯒꯅꯤ꯫ ꯑꯩꯒꯤ ꯏꯔꯩꯆꯥꯁꯤꯡ ꯏꯔꯥꯛꯅꯔꯒꯅꯤ, ꯂꯝꯃꯨꯛꯅꯔꯒꯅꯤ꯫ ꯃꯇꯝꯁꯤꯗ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯒꯅꯤ? ꯅꯈꯣꯏꯅ ꯏꯔꯥꯛꯅꯗꯨꯅ ꯂꯩꯔꯕ ꯃꯇꯝꯗ
Matam amada nakhoi na sangjafam piruba yong aduna nakhoi bu yengduna noktuna leiragani. Aigi saktam aigi maithong uba phangdanaba maongda kupsintuna thanamnaba honaraklagani. Nungsibanadi aigi leibakse mayai chaitharakliba khal asibu kanana pambom tingna ngakpigadoino. Megi mamada ima kaukragani. Phajaba achumba pumbase namthaduna fattaba aranbana mahut sinkragani. Phurupki lairembi imana hikna tengtharaklani. Kananasu imagi pirangbu ubiraroi. Adubu nongmadi kupsinduna thamliba phi ase phawdoktuna mari thokna waina humna chaklakhini. Matamduda aigi mangkhraba laining aigi mangkhraba chanabi kayase amuk machin thingalakigani. Kwaki lanbaw silagani yongi khongol mangkhragani. Ha kabu kayoiba nangna phaduna pubikhiba ichan tombi thabatonsu bebet macha onduna pranglawna paithoroklagani. Aigi lining bu yokhatsi megi matau tangumsi. Aigi imadagi hena phajaba ningthiba atopa ima ama leitabani. Thaba poyalata matek asigi wari asibu paraga thamoida nungsiba phawri. Miludagi pirang sinthari thamoida wakhalda thauna kaya lai. Oh ipa ipuna haibiramba takpiramba singase onthokna chumla boy. Puya asida iriba asimak ngasi mak aigi mitmangda thoktuna leire. He lairembi ima mataw asida nangdi onthokna waram lagani do. Adubu ima nangdi akhang kanbini. Matam kharadi khangduna leibiko. Nangi nasana susingse nongmadi soidana wakhal tarakhigani. Kaibu kayoibagi khut chalaba makhoido bebet macha onduna mahagi khubam nungdagi pranglawna paithoroklakhini. Mahum ponjengda hanjilakhini. Matamduda imagi khubambu thirakhigani. Chingna koina pansaba lamlen lamdam lamnungsi asida mafam khudingda umang laibu yokhatuna harau saksen tamlakhini. Yumthong khudingda lairembi ima nahagi khubam latuna thamnarakhigani. Holebak machasa mikap thoklona khoibu khomlen tungkhun ta lagano asumba lambida aikhoi punna jangsen minarasi. Somdana ireisa singbulang thaktuna phaduna leikraba matamni. Maikai mari gi mayai da lairiba kaithel asigi maikai mari makta phawdok phawjin tawduna chatpa tariba sana sarok yangbi thak asida ireisa macha kayambu phuduna neiduna pubiri. Asida sunatana ariba wari singbol kayaga sagonaba mafam singbu takhainaba honarami. Mai hauroldagi leiraklaba kaithel lairembi mahaki masaigol asida hoba layoiraba chauba u asi haibong asibu makhoina yanthalami aduga khambi mai hauduna thadoklami. Mataw asida kaithel lairembi ima mahaki mathamoidi asuki matik wajarami. Nongmagi ahing amani kaithel lairembi imana kaithel asida safongduna higna tengthari. Kaithel lairembi aigi isaigonse khambi maina mai waire. Pari imom sing khomlen mikap thokloba manglan mangjin tharanu mina thak palangda thuranu nakhoina adumna tawduna asumak leiba tarabadi ngasi kaithel lairembi aigi kaidong pham oiriba urjau asibu marup phukna yanthattuna khambi maibu hauriba asigum mafam khudingda makhoina langoi chansin khragani. Ariba khubam kaya ama mangkhragani. Hauro ya hauro. Kaidong ujau tekpana pombi mahum kairedo pombi sakhap toikhibana chinglol wang malankre kaidongai halakani khangdredo sana kaithel mai waire lukmai mafam teklare charei langla tatlani lairembi isaigol taklani. Hauro ya hauro. Kumgi lairang kusum lei kumdam lairang kombireisu khongul liklam takranido. Penjadeda lairembi aigi thamoisina kaidongai mikap thokadoino. Hauro ya hauro. Imagi sanarembi nahum ponjeng sabige laigi khubak khubige namai thamoi leitadare pukmel paumena sido namai nakta thoklaklo. Asumna ahinga sida tengthaje adubo sanarembi mahakti keku lotkri adumak thoklakhidre adubo nongmadi soidana thoklakhigani. Bebet masana haudong lamboibagi khubam nungdagi
ꯄꯥꯏꯊꯣꯔꯛꯂꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯁꯅꯔꯦꯝꯕꯤ ꯃꯍꯥꯛ ꯊꯣꯛꯂꯛꯈꯤꯒꯅꯤ꯫ ꯃꯥꯂꯦꯝ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯈꯣꯏꯅ ꯅꯩꯈꯥꯏꯕ ꯌꯥꯕ ꯅꯩꯈꯥꯏꯔꯕ ꯇꯨꯡꯗ ꯀꯣꯝꯂꯤ ꯀꯣꯝꯂꯥ ꯊꯥꯗꯣꯔꯛꯏ꯫ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯊꯕꯥꯇꯣꯟꯗꯨ ꯕꯦꯕꯦꯠꯀꯤ ꯁꯛꯇꯝ ꯂꯧꯈ꯭ꯔꯦ꯫ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯃꯍꯥꯛꯅ ꯈꯜꯂꯤ ꯋꯥꯈꯜꯗ ꯕꯦꯕꯦꯠ ꯑꯁꯤꯕꯨ ꯆꯥꯊꯣꯛꯂꯁꯤꯔꯥ ꯍꯥꯏꯅ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯂꯦꯝ ꯂꯩꯃ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯍꯥꯛꯅ ꯕꯦꯕꯦꯠ ꯃꯃꯥ ꯍꯩꯁꯤꯡꯕꯤ ꯁꯥꯗꯨꯅ ꯃꯆꯥꯕꯨ ꯆꯥꯒꯦ ꯍꯥꯏꯔꯕꯁꯨ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯄꯤꯗꯨꯅ ꯅꯨꯡꯁꯥꯗ ꯀꯪꯅ ꯐꯧꯕꯤꯗꯨꯅ ꯆꯥꯎ ꯍꯥꯏꯅ ꯍꯥꯏꯕꯤꯔꯔꯤ꯫ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯃꯍꯥꯛꯅ ꯕꯦꯕꯦꯠ ꯃꯥꯕꯨ ꯁꯦꯡꯅ ꯏꯔꯨꯖꯕꯤꯔꯦ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯄꯤꯔꯦ꯫ ꯀꯪꯕ ꯉꯥꯏꯔꯦ ꯃꯍꯥꯛꯇꯣ꯫ ꯃꯇꯝ ꯑꯁꯤꯗ ꯕꯦꯕꯦꯠ ꯃꯥꯅ ꯃꯁꯥ ꯑꯅꯤꯗꯨ ꯈꯞ ꯈꯞꯇꯨꯅ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯃꯍꯥꯛꯀꯤ ꯈꯨꯕꯥꯝꯗ ꯃꯊꯤ ꯄꯦꯠ ꯐꯥꯏꯖꯤꯜꯂꯝꯂꯒ ꯇꯨꯐꯥꯡ ꯌꯩꯅ ꯄꯥꯏꯊꯣꯔꯛꯂꯤ꯫ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯆꯥꯊꯣꯛꯂꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯍꯥꯏꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯖꯔꯦ꯫ ꯃꯈꯨꯠ ꯈꯨꯕꯥꯝ ꯑꯗꯨꯗ ꯐꯥꯏꯖꯤꯜꯂꯝꯕ ꯕꯦꯕꯦꯠꯀꯤ ꯃꯊꯤ ꯑꯗꯨꯕꯨ ꯑꯣꯏꯅ ꯂꯦꯛꯇꯨꯅ ꯈꯥꯡꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯂꯦꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯔꯦ ꯏꯔꯩꯆꯥ ꯄꯨꯝꯕ ꯋꯥꯈꯜ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯄꯪꯊꯗꯨꯅ ꯂꯩꯔꯨꯕꯁꯤꯡꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯔꯩꯆꯥ ꯄꯨꯝꯕ ꯋꯥꯈꯜ ꯇꯥꯔꯛꯂꯤ꯫ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯃꯍꯥꯛꯀꯤ ꯀꯗꯔꯗ ꯀꯅꯥ ꯑꯃꯠꯇ ꯄꯪꯊꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯍꯧꯗꯣꯡ ꯃꯥꯕꯨ ꯐꯥꯅꯕ ꯑꯃꯗꯤ ꯍꯥꯠꯅꯕ ꯑꯣꯏꯅ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯊꯥꯕꯨꯡ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯩꯅ ꯆꯥꯈ꯭ꯔꯕ ꯀꯩꯊꯦꯜꯗꯨ ꯅꯧꯅ ꯑꯃꯨꯛ ꯁꯦꯝꯒꯠ ꯁꯥꯒꯠꯇꯨꯅ ꯂꯨꯛꯃꯥꯏ ꯄꯥꯟꯕꯤ ꯏꯅꯦ ꯏꯟꯗꯣꯜ ꯏꯃꯥꯁꯤꯡꯅ ꯄꯣꯠꯐꯝ ꯐꯝꯗꯨꯅ ꯄꯣꯠꯀꯤ ꯃꯍꯨꯠ ꯋꯥꯔꯤ ꯀꯌꯥ ꯌꯣꯜꯂꯤ꯫ ꯑꯔꯥꯛꯄ ꯃꯤꯁꯤꯡꯕꯨ ꯃꯈꯣꯏꯅ ꯋꯥꯔꯤ ꯂꯤꯕꯤꯔꯤ꯫ ꯀ꯭ꯋꯥꯛꯀꯤ ꯋꯥꯔꯤ, ꯌꯣꯡꯒꯤ ꯋꯥꯔꯤ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ꯫ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯍꯧꯔꯕ ꯃꯈꯣꯏꯅ ꯑꯃꯨꯛꯁꯨ ꯃꯤꯌꯥꯝ ꯑꯗꯨꯗ ꯃꯩꯍꯧꯔꯣꯜꯒꯤ ꯁꯛꯇꯝ ꯀꯌꯥꯕꯨ ꯂꯤꯗꯨꯅ ꯇꯥꯛꯂꯤ꯫ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕ ꯂꯥꯏꯒꯤ ꯋꯥꯌꯦꯜ, ꯃꯔꯨ ꯐꯪꯅ ꯐꯨꯛꯇꯣꯛꯄꯤꯈ꯭ꯔꯕ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯀꯥꯏꯗꯣꯡꯐꯝ ꯑꯁꯤ ꯍꯩꯕꯣꯡ ꯃꯥꯒꯤ ꯋꯥꯔꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯇꯥꯔꯨꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯊꯃꯣꯏꯗ ꯊꯧꯅꯥ ꯑꯃꯃꯝ ꯂꯣꯏꯅ ꯂꯥꯛꯅꯈꯤꯕꯅꯤ꯫ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯆꯠꯅꯕꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯌꯥꯝꯅ ꯊꯥꯖꯔꯨꯗꯕ ꯃꯑꯣꯡ ꯑꯃꯗ ꯀꯩꯊꯦꯜ ꯁꯪꯒꯤ ꯅꯥꯀꯜꯗ ꯍꯧꯕ ꯃꯔꯨ ꯐꯪꯅ ꯐꯨꯛꯇꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯅꯤꯡꯗꯨꯅ ꯂꯩꯕ ꯑꯁꯤ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯃꯌꯣꯜ ꯈꯖꯤꯛ ꯊꯤꯡꯀꯠꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯊꯥꯔꯩꯃꯅ ꯏꯍꯥꯟ ꯍꯥꯟꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯎꯕꯗ ꯊꯥꯔꯩ ꯃꯃꯥꯒꯤ ꯄꯨꯛꯅꯤꯡꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯂꯥꯛꯏ꯫ ꯃꯌꯨꯝꯗ ꯌꯧꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯔꯤ ꯃꯆꯥꯅꯨꯄꯤ ꯊꯕꯥꯕꯨ ꯀꯧꯕ꯫ "ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯕꯥ!" ꯃꯃꯥꯅ ꯑꯁꯨꯛ ꯀꯟꯅ ꯀꯧꯔꯕ ꯑꯁꯤꯗ ꯏꯃꯨꯡꯗ ꯂꯩꯕꯤ ꯊꯕꯥꯗꯤ ꯄꯥꯈꯠꯄ ꯐꯥꯎꯔꯗꯨꯅ ꯃꯄꯥꯜꯗ ꯊꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ, "ꯏꯃꯥ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯑꯗꯨꯛ ꯐꯤꯡꯅ ꯍꯜꯂꯛꯄꯗꯤ? ꯀꯩꯊꯦꯜꯁꯨ ꯆꯠꯈꯤꯕꯗ ꯃꯉꯥꯏꯔꯤ." ꯊꯥꯔꯩ ꯃꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯑꯗꯨꯒ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯅꯃꯥ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯔꯝꯗꯨꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ꯫ ꯑꯗꯨꯕꯨꯔꯣ, ꯀꯩꯊꯦꯜꯒꯤ ꯅꯥꯀꯜꯗ ꯍꯧꯔꯝꯕ ꯃꯔꯨ ꯐꯨꯛꯈ꯭ꯔꯦ ꯍꯥꯏꯅ ꯅꯤꯡꯂꯝꯕ ꯑꯁꯤ ꯍꯩꯕꯣꯡ ꯄꯥꯝꯕꯤꯗꯣ ꯃꯌꯣꯜ ꯆꯣꯡꯈꯠꯄ ꯍꯧꯍꯧꯔꯤ꯫ ꯑꯁꯦꯡꯕꯔꯣ ꯏꯃꯥ?" ꯃꯃꯥꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯊꯕꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯊꯥꯔꯩꯃꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯥꯡꯈ꯭ꯔꯕ ꯂꯥꯏꯅꯤꯡ ꯆꯠꯅꯕꯤ ꯀꯌꯥ ꯅꯍꯧꯅꯅ ꯍꯤꯡꯒꯠꯂꯛꯂꯒꯅꯤ꯫ ꯀꯅꯥꯅꯁꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯂꯔꯣꯏ꯫ ꯏꯔꯩꯕꯥꯛ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯂꯣꯏꯅ ꯇꯥꯔꯛꯂꯤ꯫ ꯃꯁꯥꯒꯤ ꯁꯛꯇꯝꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯔꯛꯂꯤ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯈꯨꯕꯝ ꯂꯥꯠꯇꯨꯅ ꯊꯝꯅꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤ ꯆꯥꯍꯣꯡ ꯉꯥꯍꯣꯡꯅ ꯈꯨꯟꯕ ꯂꯩꯄꯥꯜꯂꯒꯅꯤ." ꯇꯁꯦꯡꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯣꯡꯗꯨꯅ ꯑꯁꯨꯝꯅ ꯏꯁꯩꯁꯨ ꯁꯛꯂꯛꯏ꯫ "ꯅꯨꯡꯁꯥꯋꯣ ꯊꯣꯔꯛꯂꯣ, ꯍꯥꯎꯔꯩꯕꯤꯒꯤ ꯏꯪꯈꯣꯜꯗ ꯂꯁꯤꯡ ꯄꯣꯂꯥꯡ ꯐꯍꯧꯏ꯫ ꯍꯨꯏꯅ ꯌꯦꯟꯅ ꯁꯣꯛꯀꯅꯤ, ꯆꯦꯛꯁꯤꯜꯂꯨ ꯆꯦꯛꯁꯤꯜꯂꯨ꯫ ꯄꯥꯟꯅꯔꯕ ꯄꯥꯔꯤꯅ ꯇꯤꯡ ꯇꯤꯡ ꯆꯥꯎꯔꯛꯄꯗ ꯆꯥꯔꯩꯅ ꯐꯤꯕꯨ ꯑꯣꯏꯅꯕ ꯆꯦꯛꯁꯤꯟꯅꯕ ꯐꯧꯔꯝꯁꯤ, ꯆꯦꯛꯁꯤꯜꯂꯨ ꯆꯦꯛꯁꯤꯜꯂꯨ." ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂ ꯇꯥꯡꯂꯧ ꯑꯃꯅꯤ꯫ ꯂꯝꯕꯤ ꯃꯔꯤꯒꯤ ꯏꯇꯤꯟꯐꯝ ꯃꯌꯥꯏ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯁꯅꯔꯦꯝꯕꯤꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯍꯨꯝ ꯄꯣꯟꯖꯦꯡꯅꯨꯡꯗ ꯇꯥꯏꯕꯪꯕꯨ ꯀꯤꯖꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯁꯅꯔꯦꯝꯕꯤꯅꯤ꯫ ꯁꯅꯔꯦꯝꯕꯤꯅ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯕꯨ ꯀꯧꯖꯔꯝꯃꯤ꯫ "ꯍꯥꯗ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ, ꯏꯍꯨꯝ ꯄꯣꯟꯖꯦꯡꯅꯨꯡꯗꯒꯤ ꯁꯅꯔꯦꯝꯕꯤ ꯑꯩꯍꯥꯛ ꯊꯣꯛꯂꯛꯂꯤ꯫ ꯂꯥꯏꯒꯤ ꯈꯨꯕꯥꯛ ꯈꯨꯕꯤꯔꯣ." ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯁꯨ ꯁꯥꯐꯣꯡꯂꯛꯂꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫
Matam kuina unarudraba macha sanarembi bu ubada mitki pibu khamjinba ngamlamde. Imagi sanarembi haujikte lairembi aibu yumthong khudingda latlare. Aigi za imom singna aibu imani haina ninglare. Sanarembi nangi so imana nayum ama sinarage. Tu kaithelda aigi sidaida nauna mayol thingkalakduna haugalakliba. Asi haibong pambi asibu nangna seksina senaduna ngak selau. Aduga chawbu mapung pharaba kanda nangi na humponjeng oyuko. Palem magi yathangbu korau thakda ka phade khan malem laida ta phade khan duna yarami. Ngaihak wari sanaraba tungda mama macha anido kainarami. Imagi sanarembi nahum changjakro laigi khubak khuba leplagi nasin sintha pangthok jaro. Palem nama ai chatlagi imagi langlen sanarembi. Kaithel lairembi imado chingmangkhre. Sanarembi mana yathang adubu ngaktuna pamel adubu senaduna leikre. Nongma haujingkhibana haujikti asi haibong pambido asum chawkhalakli. Sanarembi mahaki pukningdo haraujari. Pamel magi mana layeng khudingna khat khatuna linaidraba wari kayambo taibangda liduna leikhirami.